RIMS Hospital da Laikannaribi Laishram Sanjita gi matang da shemkhiba JSC against the fatal killing in inhuman actions of security forces ka Leingak wari shannaraba matung Yasinnaba Purakhre JSC na ngarang ahing nongyai dagi koukhiba shutdown ngasi numidangwairam pung 3:30 da Tensinkhre press na fangba pawm ki matung ina ngasi nungtel pung 3:30 taba adwaida JSC gi mihut singa Manipuri Chief Minister ga unaduna wari sanakhi wari sanaba adu loidaba matung JSC gi convener and William na paumi singh da hai Chief Minister Nongthompam Birenda JSC gi maikai dagi point taru ki demand amatham khe point sing adu de miyam gi ihau lakpa matamda protesters sing control tawbugi mengda security force na yumlakta changduna tear gas cell amade mogbom na chingba kapsinduna yumda ingna chikna leizariba micham miyamda akiya khang asok apan awa ana nanghanba khudaktagi lepyu security force ki ka henba thawungda awa ana asok apan nangkhiba pumna maki tekchak Leingak na logadabane tha asigi 13 gi numidang pung 13 rom tabada ka henba thawung chathakiba security personnel sing amadi SDPO singzamai gi mathakta chapchaba action lokatgadabane Hauzik RIMS Hospital ge ICU da aruba fibam da Laikannaribi Laishram Ningol Naurim Ongbi Sanjita amade Laibak thiba thodok aduna maram oiraga laikhidraba Laishram Sanjita gi macha adugi tekchak pumnamak Leingak na puba amade akaknaba matam amagi manungda laikhidrabagi imung manungda compensation pibiba amade miyamgi ihauda police na fazinkhiba sing condition amata yaudana Leingak na thadokadabani amasung asok apan yaukhiba sing adugi tekchak Leingak na logadabani haibana chingba wafam sing JSC gi maiki dagi thamkhi JSC na thamkhiba wafam sing adu Leingak na hakchinna lobagaloinana athuba matamda JSC na thamkhiba wafam sing adu thabakta onthoknaba hotnaragani haina thazaba pirakpadagi JSC gi maiki dagi changsinkhiba Khongjang pumnamak khudakta handokpa haina nakal animakta yashinnaba purakhibani haina mahakna makhatana phongdokhi koi Naurim Ongbi Laishram Ningol Sanjita gi damakta koi puna lai khraminasi sangi film atu matamda ishwar ma ki thaujaldagi pharakpo ishinu haidana koi puna khoiraminarakanda hairiba Sanjita gi damakta mai careness amadi mai treatment gi damakta masigi sanpham punamak koi gi Leingak na pobirani haina su koi thambirei adana koi punamak lai khraminasi apabada oiminasi haiba homdu ma koi thaminare koi gi thokriba thodok numitu daida police ki kahenba koi gi ahinba notorious action haigadro adumba kano sing sida chenaba koi gi police officials sing gi mathakta akoi karigumba khradi action lokotpiu haiba sport acha koi thamjabani masi haiba numitu da chenaba koi gi police officials sing thigatsara kam koi gi kaigumba khra action lokolakani haibi pot chapchaba thaja bibiri haitare ko iho sing mari leinana agitators sing da thokpa asopan thokpa khotpa leidana adumba sing sigi chu government ki maikai da ki chapchaba mkhoi gi mateng pangjage haibi chapchaba assurance pibirak pa loinana Khongjang changsilei manungda koi gi Khongjang loising hajan punjan gi basing athu matamda loinma condition yawdan thadorok nei haiba wafam sima chapchana assurance pibire khudong thiba nanglaba angang si mahak chu chamana ba miyoiba amagum treat tawbirakanda Manipur Leingak na haiba mahaki damakta miyoiba amana Leingak ki ashoibadagi kai action khrada shoigi bine hane lobirakanda angang sigi compensation chapchana koi imunga sinagani haiba wafam sima thambir angang sigi mathau mangam chapchana pangthokpa nangnaba haiba tare maki sumyoibam kobanina dharma thabak thoram sing pangthokpa nangnaba haiba compensation si imunga sinarkani haiba wafam sima thambire